ꯑꯩ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯌꯥꯝ ꯕꯥꯔꯤꯁ ꯁꯔꯃ ꯍꯧꯈꯤꯕ ꯇꯥꯔꯤꯛ 12 ꯑꯩꯈꯣꯏ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 29ꯗ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯕꯣꯁꯦꯝ ꯈꯥꯏꯗꯦꯝ ꯀꯧꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯊꯛꯊꯣꯡꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯑꯩ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩꯅꯆꯤꯡꯕ ꯊꯥꯒꯠꯂꯛꯄ ꯑꯃ ꯊꯦꯡꯅꯖꯈꯤ ꯃꯗꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯃꯔꯝꯗꯤ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯀꯥꯏꯔꯨꯕꯒꯦ ꯑꯁꯨꯛ ꯂꯨꯔꯕ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯌꯥꯝ ꯂꯨꯔꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯠꯀꯅꯦꯅ ꯄꯥꯔꯁꯅꯦꯜꯂꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯩꯉꯣꯟꯗ ꯄꯣꯛꯆꯈꯤ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤꯅ ꯍꯦꯛ ꯃꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯍꯥꯠꯀꯅꯤ ꯈꯣꯠꯀꯅꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯀꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯣꯛꯆꯈꯤ ꯑꯗꯨꯕꯨ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯍꯧꯅ ꯉꯁꯤꯐꯥꯎꯗ ꯊꯣꯛꯂꯛꯏꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯖꯥꯎ ꯑꯁꯤꯗ ꯃꯦ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤꯁꯨ ꯑꯉꯝꯕ ꯇꯧꯕ ꯌꯥꯕ ꯃꯇꯦꯡ ꯀꯌా ꯇꯧꯖꯔꯤ ꯑꯃꯗꯤ ꯑꯩ ꯊꯋꯥꯏꯐꯥꯎ ꯄꯥꯝꯃꯨꯗꯅ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯟꯗꯛ ꯊꯣꯛꯏꯕ ꯂꯥꯟꯖꯥꯎ ꯑꯁꯤꯗ ꯁꯤꯕ ꯀꯤꯗꯅ ꯑꯩ ꯆꯪꯁꯤꯟꯗꯅ ꯀꯌꯥꯃꯨꯛ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨꯝꯕ ꯂꯥꯟꯖꯪꯁꯤꯗ ꯌꯥꯎꯖꯔꯤꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯃꯛꯅ ꯍꯥꯏꯖꯗ꯭ꯔꯒꯁꯨ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯩꯆꯥ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟ ꯏꯕꯨꯡ ꯏꯄꯥ ꯑꯃꯗꯤ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯍꯥꯠꯀꯅꯤꯅ ꯆꯤꯡꯕ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄ ꯑꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌా ꯑꯃ ꯑꯃꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯕ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯃ ꯂꯩꯈꯤ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕꯗꯤ ꯍꯦꯛ ꯑꯩ ꯑꯃꯗ ꯃꯤꯡ ꯗꯥꯏꯔꯦꯛ ꯄꯜꯂꯒ ꯄꯜꯂꯝꯗꯕ ꯑꯣꯏꯔꯗꯤ ꯐꯔꯦ ꯃꯤꯡ ꯄꯜꯂꯒ ꯍꯥꯠꯀꯅꯤꯅ ꯆꯤꯡꯕ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯅꯥꯎꯄꯥꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯕꯩꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯃꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯡꯅꯔꯒ ꯑꯃꯗꯤ ꯇꯦꯟꯁꯟ ꯂꯩꯅ ꯂꯩꯕꯗꯨ ꯎꯔꯨꯕꯗꯨꯗ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯗꯨ ꯑꯃꯨꯛꯇꯪ ꯈꯟꯊꯍꯧꯗꯕꯗꯒꯤ ꯆꯠꯂꯒ ꯃꯗ ꯋꯥꯔꯤ ꯁꯥꯗꯣꯛꯅꯔꯦꯅ ꯆꯠꯂꯨꯕꯗꯒꯤ ꯏꯔꯥꯡ ꯑꯗꯨꯗ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡ ꯄꯨꯝꯅꯃꯛꯇ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯗꯨ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯍꯥꯏꯖꯔꯤ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯕꯗ ꯑꯩꯒꯤ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯈꯪꯍꯧꯗꯅ ꯇꯥꯡ 13 ꯊꯥ 10 2023ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯧꯗꯣꯛꯇꯨꯗ ꯏꯃꯥ ꯏꯕꯦꯟ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯈꯤꯕ ꯀꯌా ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯕꯅ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯄꯣꯠꯇꯣ ꯑꯩ ꯏꯁꯥꯅꯁꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯏꯆꯟ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯟ ꯑꯃꯗꯤ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯀꯣꯛꯅꯣꯅ ꯂꯥꯜꯂꯦꯅ ꯑꯩ ꯈꯨꯔꯨꯝꯖꯩ